Ubra Uchimana se. Uchimana na te Uchina. Uchina. Đồ thế cả anh không có. Story. Dang marak sen nong phajana su de chot pa hore tum u akang mada Uchina khangba. Uchina mayam le sida lawrage. Oh shit. Na bra. To si umana ne. To si do sograde is. Koi na chikpa gumna ding. Này xiềng này. Gì? Yam na gì? Này. Sự cũng bây giờ mà đi thôi. Mem Uchina se yam na di phang dre sara gi di phang hai bata re rai shui re nu si plastic ta se ha ba Uchina de thi re di dama phang ni do khoi thabak se mesi la phoi hol la ga thana ngai go ba nahan gi lau thok pa chara do na si loi namak thara ge ina tinna Uchina de thi ba phang matam lei jade sure Ikada yu makon hiri na kong se prat pang na ore makon to amatai de sho yam da bane
35 ꯈꯛꯇꯅꯦ ꯂꯐꯣꯏ ꯊꯥꯒꯗꯧꯕꯁꯦ ꯌꯥꯝꯃꯜꯂꯁꯨ ꯕꯥꯎꯟꯗ꯭ꯔꯤꯗ ꯆꯥꯎꯒꯅꯤ ꯑꯗꯨꯒ ꯄꯟ ꯊꯥꯅꯉꯥꯏꯁꯦ ꯃꯇꯝ ꯍꯦꯟꯅ ꯆꯪꯒꯅꯤ ꯑꯗꯨꯅ ꯌꯥꯝꯗꯕꯤꯗ 35 ꯈꯛꯇ ꯊꯥꯔꯒꯦ ꯁꯤ ꯍꯀꯨꯝꯒꯤ ꯎꯕ ꯂꯧꯁꯪꯒꯤ ꯃꯈꯥꯗꯒꯤꯗꯣ ꯍꯀꯨꯝꯒꯤꯅꯦꯕ ꯑꯗꯨꯗꯁꯨ ꯊꯥꯕ ꯌꯥꯕꯅꯤ ꯑꯗꯨ ꯄꯟ ꯈꯥꯒꯗꯧꯕꯁꯦ ꯇꯜꯂꯒ ꯇꯧꯗ꯭ꯔꯦ ꯁꯣꯝꯅ ꯀꯟꯅ ꯂꯧ ꯎꯔꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯀꯟꯅ ꯄꯦꯡꯕ ꯍꯧꯔꯤ ꯅꯥꯄꯤ ꯅꯪ ꯂꯩꯕꯥꯛ ꯇꯧꯕ ꯃꯑꯣꯡꯁꯦ ꯂꯩꯕꯥꯛ ꯀꯥꯏꯅ ꯍꯩꯕꯒꯨꯝꯅ ꯂꯩꯕꯥꯛ ꯀꯥꯏꯅ ꯍꯩꯕꯒꯨꯝꯅ ꯇꯞꯅ ꯇꯞꯅ ꯇꯧꯔꯤꯁꯨ ꯌꯥꯔꯣꯏꯅꯦꯍꯦ ꯑꯥꯔꯒꯤꯗ ꯇꯧꯔꯣ ꯅꯪ ꯍꯧꯖꯤꯛꯇꯤ ꯏꯁꯇ꯭ꯔꯦꯠꯅ ꯊꯝꯃꯣ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯇ꯭ꯔꯁꯨ ꯅꯪ ꯑꯗꯨꯝ ꯍꯧꯖꯤꯛꯇꯤ ꯍꯩꯒꯅꯤꯅ ꯑꯩ ꯀꯥꯗꯕ ꯃꯇꯝꯗ ꯅꯪꯅ ꯑꯗꯨꯝ ꯂꯩꯕꯥꯛꯇꯤ ꯇꯧꯒꯅꯨꯅꯦ ꯀꯩꯅꯣ ꯃꯁꯥꯒꯤ ꯂꯩꯕꯥꯛ ꯂꯩꯕꯗꯨꯗꯤ ꯑꯗꯨ ꯐꯧ ꯊꯥꯕꯗꯣ ꯇꯣ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯋꯦ ꯐꯖꯅ ꯅꯦꯛꯄꯤꯔꯣ ꯌꯥꯔꯦꯀꯣ ꯊꯥꯔꯛꯑꯣꯕ ꯑꯗꯨꯒ ꯁꯤꯅ ꯍꯪꯒꯥꯝ ꯑꯃꯨꯕꯒꯤ ꯆꯔꯥꯅꯤ ꯍꯪꯒꯥꯝ ꯑꯃꯨꯕ ꯁꯤꯅ ꯍꯪꯒꯥꯝ ꯑꯃꯨꯕ ꯑꯁꯤ ꯂꯣꯏꯅꯃꯛꯁꯦ ꯇꯣ ꯆꯥꯛ ꯍꯟꯕ ꯃꯐꯝꯗ ꯍꯪꯒꯥꯝ ꯑꯃꯨꯕ ꯊꯥꯕ ꯁꯤꯁꯦ ꯑꯁꯤꯅ ꯑꯃꯨꯛꯀ ꯊꯕꯤ ꯑꯣꯏꯕ ꯃꯆꯥ ꯃꯆꯥ ꯍꯧꯕ ꯑꯩꯈꯣꯏꯅ ꯁꯤꯅ ꯇꯣ ꯁꯤꯅ ꯐꯧꯅꯦ ꯆꯤꯡꯒꯤ ꯐꯧ ꯁꯤ ꯑꯣꯏꯔꯦ ꯇꯣ ꯃꯊꯛꯇ ꯊꯕꯛ ꯁꯨꯕ ꯃꯤ ꯂꯩꯌꯦ ꯃꯊꯦꯜꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯣꯏ ꯂꯝ ꯂꯧꯔꯒ ꯁꯤꯗ ꯊꯕꯛ ꯁꯨꯔ ꯂꯩꯕ ꯀꯦꯂꯥ ꯀꯔꯤ ꯀꯟꯅ ꯇꯣ ꯃꯊꯛꯇ ꯍꯣꯜꯂꯤ ꯍꯜꯂꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯇꯩ ꯏꯅꯥꯎꯁꯦ ꯂꯐꯣꯏꯗꯤ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯄꯣꯊꯥꯔꯦ ꯂꯐꯣꯏ ꯊꯥꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣই ꯅꯥꯄꯤꯗꯣ ꯄꯦꯡꯕꯤꯕ ꯑꯗꯨꯒ ꯋꯥꯃꯟꯕꯩ ꯉꯥꯏꯍꯥꯛꯇꯪ ꯔꯦꯁ ꯇꯧꯁꯦꯅ ꯑꯩꯈꯣꯏ ꯔꯦꯁ ꯇꯧꯋꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯌꯦꯟꯁꯥꯡ ꯊꯤꯕꯁꯦ ꯑꯞꯗꯦꯠ ꯇꯧꯖꯔꯒꯦ ꯁꯤꯅ ꯑꯣꯏꯔꯦ ꯈꯥꯃꯦꯟ ꯑꯈꯥꯕ ꯇꯣ ꯌꯦꯡꯕꯤꯔꯣ ꯃꯆꯨꯁꯦ ꯐꯖꯗ꯭ꯔꯥ ꯄꯨꯔꯥ ꯐ꯭ꯔꯦꯁꯅꯦ ꯁꯝ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯝ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯅꯨꯄꯤꯁꯦ ꯐꯖꯅ ꯋꯥꯕꯒ ꯐꯣꯟ ꯁꯥꯟꯅꯔ ꯂꯩꯔꯤ ꯁꯤꯗ ꯑꯣꯏꯔꯦ ꯁꯤꯗ ꯃꯥꯒ ꯑꯩꯅ ꯄꯨꯅꯉꯥꯏꯒꯤꯅꯤ ꯁꯤ ꯑꯣꯏꯔꯦ ꯁꯤꯗꯁꯨ ꯈꯥꯃꯦꯟ ꯑꯈꯥꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯉꯁꯥꯏ ꯂꯐꯣꯏꯗꯒꯤ ꯑꯩꯈꯣꯏ ꯐꯥꯔꯝꯗꯒꯤ ꯂꯧꯊꯣꯛꯄ ꯌꯥꯕꯒꯤ ꯂꯐꯨ ꯊꯔꯣꯗꯣ ꯂꯧꯊꯣꯛꯈ꯭ꯔꯕ ꯁꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤ ꯑꯩꯈꯣই ꯂꯣꯟ ꯑꯁꯤꯁꯦ ꯄ꯭ꯔꯥꯝ ꯀꯧꯕꯅꯦ ꯆꯥꯛꯃꯥꯏꯗ ꯉꯥꯜꯂꯒ ꯆꯥꯕꯗꯣ ꯍꯥꯎꯕꯅꯦ ꯌꯥꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯁꯤꯒꯤ ꯎꯆꯤꯅꯥꯅꯦ
ใช้โลตัวตัวนี้ยามdeh seragi ni dum yai bentar sui deh juga sidoi deh itu yam tuh plastik ta ha ba ini miro ini nakupi ne silau dagi oh dai sai sai ni lo bot le tadi gom to makara tadi gom sini nakupi le tadi gom sui mayam yengbiro sida oire sina umrok ne sisi umrok ne umrok jama mukte thare sila jo si phau ge marak dum amani dum thaba to sila sila re to amathak te sudum legni Fadigom gumsu khara chai thokpa marudo hayengwai dum chawba matamda dum lawthokpa fadigom lei pan susilei rani se lamu tham loiraga rani se Luna kari tau lakpa nang pama tumina aduga sina mumni si yame mana mesin thaba ya leino rồi đây Sina pi se dum lo thok pi ba lo thok pa noi ra khiet pi ba Duna Hello. You know.